Isagi state ningtamna chatpa phangdraga karigi PM lakadoribano Sujata. Nongkana subadagi Thauban Dam tatharakpana ayambana Thaupal liver paring ising thumle. Nupi yamana sahi ani surabi Machanupi Hatlaga Nungcnaba Nupaga Chenkhre. Ningon sakauba mamangda IDP sing masa-masagi mayumda hanjilhalu Nupi maru. Imungi miyoy ahum sina phangle sahi tarago humdoigi Machanupigi haksang maset kakthatlamle. Prime Minister na Manipur gi damak yaifanaba khali haibadu mayek sengna ulamle RK Ranjan. PM Modi gi khongsat miyam gi awaba kokonaba natte PIC. Khetrigao Kendra gi Khetri awanglekai Princeton School mapada su turen kaikhre. September taraga manga phawada Manipur gi district ayambada akanba nong suraba yai IMD. Thauban Moijing awanglekai gi turen khongbanda ising pathorakpadagi semjinaba hotnari ising hengalakpa leptri hairi. Modi okpagi decoration thugairubada phajin khiba Surachandpur kuki macha ani thadorakre. Zenje pawarna ngamdaba leite haina launakre irang loisenkhre. Ngarang juntana hatkiba thipaikon singdo ngasi loina phumjinkhre yamandana gansalut phawba pinakidre asiba khunnaba hotnabada awaba oinakhre. Haukiba August tang taradagi hauduna naha singi khongthang NK amadi Kaksing Praja miyam ga loinana Kaksing manungda government na sembidana lairaklaba lambi sing sembagi saruk ama oina ngasisu Kaksing Garden Road haraga khangnariba lambi sigi saruk singda naha singi khongthang amadi Laithagon lamjing lukka khusamnaduna lambi sembagi thabak chathakre. Hauzik Thailand ga Myanmar ani ki border da laiba Thailand gi Kanchanaburi da Myanmar da gi refugee humphutara khara hena chensilakpadagi Thailand gi police na pharaga amuk halankinaba khangankhre. ZRA gi kedar ani CNA na kapthatpada sire. Ngarang numidang da amuk Surachandpur da irang haukhre. Ngarang numidang KNO gi leader Kenbin gi yummai thakhre. Arambai Tengon gi ichin inau singna ising isangna sogalaba mafam singda hauzik yam kana rescue tawbiri thagachari Tengoloi ichin inau singbu. Wangkhem Kendra gi Honorable MLA K Megachandra gi jaga dasu ising thumle.